2015 na yamna ngakningai oiba Karino amakhak masigi South African Hospitalsigi thengnarakhi matamdudadi madu Karino kamdawano kanamtana muna khangkhide mayamna su thoudok adubu tapna asum kauthoknarakhi chahi ani matung chapmana bamongi thoudok amasu tholaklame South Africa gi maming leiba achoba hospital amagi off limits oiba haidimi changba yadaba athingba thamba mafam amada Karino amamuk thengnarakpane Numit adu October tang Mari 2017 ne chahi hufumathoi suraba titit ke kobunupa ase Stellenbosch Hospital da lakhi titit ke hokhiba tha kharadagi mabuk nungaitana lerakpane mabu laying liba doctor sing aduna operation torba matung numit nini humni di aruba thoidokpa leitabra yengkisi haidana mabu hospital dugi recovery room da lehelamme asumna October tang Mari gi nungthil aduda titit ke leng lakpa sukaya ngamdabaduga magi hospital famung duda hiplaga asum leiramme Mahaki imong manungi mi sing mabu unabalak lamlagasu haujikti loina hanakre titit ke surgery thokkhiba fotkhiba khara nungai jadragasu wakhaldi maka lamna nungai na leije magi operation mai pak le haina su doctor nursing na khanakhi mathang nungalakpagi pung 5 minute 30 tarakpa adwai dene nurse ama titit ke karisu tawdabra haidena check tawba changlae aduga titit ke mitsing na singna normal oina leibidusu oi makhoi ani ngai hak wari matek ama su sanarame Nurse to no mopak fidak sidok pike hairam laga mana inlaga purakpa card to dagi fee loksiluba thokhi thong dugi hek mapan hospital corridor dagi ka duda amuk changlakpa matamda titit ke di leiramde famung de hip laga lehoba patient tu leiba udabaduda ma washroom changba oiramgani haidana nurse tuna mopak fidak sidok piramme madu loiraba matung nurse aduna titit ke thoklaklani haidana washroom gi thong du de yenglaga lei Minute ani humdi hokre adubu titit ke di hojik fawba tholaktabadagi bathroom gi thong adu thilaga sir karisu tawdaba natro haina hanglaklame adubu manungdagi kanamtana khumlakte nurse aduna thong gi handle du chinglubada ngasaidagi thonglolamde su khanglai washroom manungda su kana mata leiramde kada amuk tholalaga kangkhata paktharaga yengi titit ke sidasu leite adudi kada leitragadi patient tu di karai chatkhrbano haidana nurse tu matomda ngakcharamme Maramdi kadudagi thokpa matamda sizinaba yaribase mana ngasai mopak phirak lawba thokluba thongdu khaktane karigumba titit kena second khara khaki manung aduda chenthokhiba oiramlagasu mana uhau tahobadi soidana tawramgadabane second ani hum khak maning onthoklingai pukta lenba fotpa tokhibada ngairiba anaba ama mangkhibagi angakpa pause mahakna mathak thongba singda pirakhi hospital duna mangkhiba titit ke bu thibu hombagi thabak kanamta khanghandana yam lona tawba haurai titit ke gi imung manung amadi police ta su pause pirakhide hospital duna pau pirakhidribagi maram se ahan bada emergency natte haina khanaba ama ani subada patient mangkhibadu ikaibadagi lotsin bo eramgani haidana mayam na mod asumna fongdok nei mak mangkhiba numit haide October tang 5 amade tang 6 thiragasu fangdabadagi pung 9 matung tang 8 tadi tetike gi imung da call tawraga mahak yumda makhoiga leirabra haina hanglakhi Wahang sitabada ngakpada natana numit nini haukraba faw makhoidasu police dasu karim khangalakte haidana imung manungduna yam kanna sauraklame masigi matungdagidi police kaloinana mayam changdana titit ke bu Stellenbosch Hospital gi leramba yaba mafam khuding thi humbagi thabak chatharakpane hospital dugi wangma naknaba mafam singdasu thirabada titit ke gi likhun machet ama faw khangba ngamkhide confirm khangdraba kakngaunaraba titit ke gi imung manungsu thokliba si thajaba ngamdana yam wana leirakhi October gi tangkun tetike mangkhiba numit 30 matungdane numit asida Stellenbosch Hospital samjin sajen bagi thabak tongnabagi dama construction crew sing lakhi thabak tugi sarp oina worker amakhak ceiling mathakta kakhalai khangadabadi ceiling dugi mathakta leiriba ahangba sarukto yamna chinba yamna akhuba mafamne floor dugi masang duma thungnaba pak samjargasu mi ama amana pangchang changba yaba mafam oide Masida changadawribasi ceiling samjin bagi thabak tawba worker natragana changbagi ayaba leiba authorized personnel sing khaktane hojik renovation gi dama kakhalagli banupa adu headlamp thalaga mana sudawriba mafamdu hana koyeng yenglai mana makoktu leithorakpada kachinda kanano mafamlaga leiba urakhe mishak adudi atai kana sunate nahandagi thifam khangnana leirakhiba titike gi ashiba hakchangne Asuk khudong chakhidraba mafam sida kamaina kamdongna masa soliba anam amanabu kakhalakliba no haibasi kanamtana haiba ngamna khide asuki matik ngakna khi ceiling du da changi hairagadi mina kaya thiba fangnadaba thong amakhak hangtoklaga changadabane
Thongdu titike na fangle hairgasu yam serious oina pukta fotliba mioi amana masa tingkhatcharga kakhalakpa haibasi sungoi oithoktaba thabakne sida sunate magi postmortem magi autopsy report tasu titike na sikribasi operation duna natte mahak mahusagi oiba maramna siankhiba natte haina palakhi mangonda thokkhiba karino amana mabu hatkibane siling mathakta yoruktrngai titike hana siraba oiramgani haidina hospital dunasu imung manungda haikhi aduna di kanano amana magi asi bhagchang siling manungduda thamjilamba oiramgani habane warisi yamna ngakpa oiragasu mayam asum kauthokna rakhi adubu me gi tang tara 2019 haidi titike gi thoudok matung chahi ama makhai leiraga sandal sabia ko ba chahi yankhai humdoi surba nupa ama Durban ko ba South African sahar gi hospital sida lakhi mahak yum sabagi thabak tawringai ontharakpadagi faigan gi saru tekhibane Durban gi hospital sida layang lingai sandal gi manau nupa thokpa nupa ama mahak po unaba la amme makhoi ani unabaduda sandal yam normal oina lehwi haidana manau nupa duna ko na tamlakhi sandal atopa hospital amada mong transfer tawduna khonggi x-ray lauraga sarugi doctor amada tanana sem sadona lehobane doctor sing manau nupa du chatkhaba matung sandal gi ka da changlakpada mahakti leramdre masigi hospital side ngasai ahanba titike na mangkhi ba hospital duga manade makhoi checksin ba amadi security yam kanbagi dama khangdriba hospital ne aduna patient ama mangkhre he khanglakpadagi khudakta authority policing pau piduna mayam changdana thi humbagi thabak chatharakpane handaksu chakma nei sandal titike gum thiba sukhang khangkhide numit tarukni gi matung megi tang 19 da yam sathina namthiba manam amakhak hospital dugi nakan amadagi wawa namba horakpane hospital workers sing na manamdu kadai dagi lakpano thigatlubada waisit wairam tawbagi potlam sing thampham upu amadagi ni haba khanglakhi upudu hangtoklubada musukmu mahi ama siling dagi tap tap targa leiba makhoina oi mahi asi siling mathakta leiramba sandal gi pumthara bahakchang tu dagi tholakpa oiramkhi mahaki autopsy khudakta pangthokhi adubu report tu mayam dadi phongna khangan lakhidre ngasifao ba sandal gi imung manungna mahaki misi dugi matangda phongdorakhiba comment pirakhiba leitre aikhoina khangliba haibabu chahi ani gi manungsida icham chamna leijaramba adusu asok apan nangbadagi chatpa ngamkhidraba South African dupa ani hospital staff kanana su khangau hodana makhoina leiriba kadudagi mangkhi aduga siling manungda siraga leiramle habasi khaktane mi kharanadi makhoi masana kadagi thokcharaga siling manungda kage yauna kakachakhiba oiramgani hainai mi khara amanadi nupa animak sakhangdaba singna hatok piramlaga siling manungda thamjin biramba soidana oigani hairi adagi amuk mi khara amanadi thoudok singsi spontaneous teleportation ko bathong sigi khudam oigani haina khanai spontaneous teleportation haribasi bhabna sagatpa hypothetical phenomenon amane sida tawi haribasi mi ama mafam amadagi mathanta swai longna mangkhraga khudakta atopa mafam amada tholakpa asine simadi science fiction amadi paranormal gi oiba warini ngasifao ba sandal amadi titike matau karamna silingda leiramlibano habigi official explanation leitre warisi tabiri ba adomdi karina oiramgani haina khanbibage adomgi theory comment oina thambiramo